Arambai News Guwahati da Maitilongi Pau WSing Yan Hanbu Muktada Chingangbam Susitra Nina Kurumjari. Husingasigi Samlapa Mariba Pau Sing Lobirase. Assam Lengak na Loba Assistant Oza Singi Ahanba List Ngasi Ahingdong Yai Pung Tarani Thoida Ponglagani. Primary Sung High School Oza Singi Selection List Asida Science Asmis Amadi Manipuri Longi Oza Singi List Su Yaugutoripane. Ngasi Guwahati ke Kamakya Gate manakta train line lana na bahot na ringay pikliba macha aniga loinana nupi ama train na taktuna laikhidre. Mahag na laikhidaba sida mathada pamliba tha ahumta suribi macha nupi amadi jahi taruki macha nupi ani asi yauksangi harau nungaiba marak sida train na taktuna laikhidabane. Laikhidrabi nupi asi Guwahati Dhiren Parada laibi Minuwara Begum kawi. Ngasi tara mangani panba irai korong numit lamta thagi thanil numit asida Assam Hailakandigi Jafirbon Bamon Lekai de Leiba Ibudo Sanglenda Taret Suba Kumon Thorom Pangthokre. Thorom asida Ibudo Pakhang Balik Lam Kan Balub Ipalikal na Sinduna Malemgi Myoicha Kayaga Punduna Thoromasi Mapung Pana Pangthok Minaki. Thorom asida Chairman Oina Okram Leisemba Ibudo People na Sarukyaki. COVID pandemic na maramoyduna chahi ani hena pangthokpa ngamdana lakhiba yausang sports meet ngasidagi Manipurgi lerak leikai gi mafam kayada pangthokpa haunakhre amadi miyamna nungaibasu phongdoknarakhi ngasi ayuk anganbadagi hauna senglaba kanglagi laifamlendagi tongan ba leikai gi club singna mairaloba laknakhi leikai gi sports singda leisabi singi amadi maunaha singi nungaraba yongchak khitpi hanba tanabna chingba mathil kayasu yaugani haire thabal chongba isei nongmai yauna miyamgi oiba thorom sing pangthokpada lengaki ayaba logudabani haina Imphal West ki district magistrate na khangalakhi Amzuna su handak jehigi oina taranithoi suba Amzu yausang sports meet kanglagi senglaba laifam lendagi maira loduna hogdokre Nauria Pakhanglakpa Kendragi MLA SKV Devi na sarukyaduna Amzugi President Wangkhimcha Samjai General Secretary KH Nauba loinana Amzugi member Chahumrom na torch paiduna Pauzil Lamjil Jelakhi amadi Manipur Press Club ta MLA SKV na Amzu Sports meet hogdokpagi maira chukhatki Yamnamak ngakpa thong amoina Kangpokpi district ki manung channa Kangchup Makhom village ta lenung dagi leptana mai chakhalakliwa Kangpokpi district headquarter dagi kilometer yankhai manga lapa mafam aduda ngasi SDO di Upendra na luchingba team amana chatuna yengsinkhre Nungsagi mangalna mairi ningthina uba phangtabadagi khunja singna akangba la khara hapchinbada mai haurakpa ukhi Panbayai Lenung dagi leptana mai chakhalakpa sina Laphu Pham ani manghan takhan khrabane Modbungi mamang thangba ching amadi maiba khulgi chingda hauzik lanmai paksana thari ekhoi kaidongai wakhal taminagadage yamnamak awabani loiredako ekhoi se haina Manipurgi caretaker CM oriba N Birana ngayaki mamangda tweet torakre Manipurgi Tamenglong district ki manung channa Inriyang Luang the Pokhibi Dr. Aching Liu Kamaida International Woman of the Year Inglisingani Kunithoi Pirakre Center for Professional Development Delhi na Chokthok Chaningai Oiraba Manasi Maki academic career da yenglaga Pirakhibane Dr. Aching Liu Kamai Delhi University da Associate Professor ni ARSD College da English Department ki Ozane Magna Don Amadi Naga Tales na chingba Larik Kayasu Pongkrabini. Hogzekana Pagulagliba movie The Kashmir Files ki matangda Congress yauna opposition ki party kyana hunduna nganglingi matamasida Sandipa Dhorna film asi mahak masamaki punsida mayok narakhiba warini haikre. Kashmiri Pandit Singh Chenthok narakhiba matamaduda mahaki imungi miyoi singa loinana truck amada mahaksu mayum thadok lamkhi Kashmiri Pandit Singh makhoigi nupi sing yaudana Kashmir thadok nabasu hairakhi haire mahaki manau thokpa amadi maki mapana phamliba seat adugi makhada mapagi khong anigi marumda lotuna chelakhibagi tujungningai oiraba wari kayasu mahakna nahounana ningsinglakhi Asumna maming yamnamak lirakliba The Kashmir Files ki director Vivek Agnihotri gi punsida hatkani haibagi kihalakpa kya lairakpadagi Y category security home ministry na piragani
Tashkent Files, Head Story amadi Buddha in a Traffic Jam gumba cinema kya puthokraba sakhangnaraba director ne Agnihotri. Haukiba March Taramathoi release taukraba matung English Chamapan Marfutaragi matamda Kashmir Tampaki Kashmiri Pandit Singh Chentok Narakibada Yumpam Oiba film The Kashmir Files film asina Chet Nabakya Purakli. Chet Nariba film asida Maruiba Saktam Langliba si Anupam Kher, Mithun Chakravarti, Pallavi Joshi amadi Darshan Kapurna Chingbane. Film asi UP, Tripura, Goa, Haryana, Gujarat amadi Uttarakhand chingba state kayada tax free su lengakna lauthokrabane. Amadi Assam lengakna di film asi yengnanabagidamag lengaki employee singda akhanaba half day leave pigani haina fawba lauthokrabane. Panbayai director Vivek Agnihotri, Maming Larabi actress Pallavi Joshi gi mapuroibane. Hijab ki matangda Chet nabakya ihan hanna tholakhiba state Karnataka da Hindu gi senglaba dharma gi lairik Bhagavad Gita moral science subject ki makhada mahiroi singda takpi tambinaba Karnataka lengakna mathang chahidagi school syllabus da yauhalagani lauthokre. Nakalamaramda Gujarat ki Education Minister Jitu Bhaganina lengakna ran tauba school pumbada class 6 tagina class 12 fawba storytelling amadi recitation gi moongda Bhagavad Gita lagliba June thadagi haugadoriba anuba academic session asidagi introduce tawragani hainasu assembly da lauthoki. Adubu school curriculum gi wangmada dharma bu thamgadabni haiba wafamda yumpham oiraga Gujarat lengakna Bhagavad Gita bu school curriculum da pushilak pasana Chet naba response kayama lakle. Adubu Congress amasong Aam Aadmi Party animakna school da Bhagavad Gita pushilak pagi warip asi sawalakre. Tawbatabo Gujarat lengakna hana Gita gi mamal khangkigadabani makogi thawong asidi Ravan gumbani aduga Gita gi wa ngangi hainasu Congress na karimna rakhe. Handaki mikhal asida Punjab na khwaidigi naha oiribi MLA nupi ama phangkhre. Sangrurda Congress pu maithiba piduna karakhibi Aam Aadmi Party aapki MLA Narinder Kaur Varaj chahi 39 khaktamak ngairi. Maangna Cabinet Minister Vijay Inder Singla dagi vote lising kuntra taruka chamri kuntra hena phangduna karakhibane. Panbayai English ngani tara marida mahakna hauzik Punjab ki CM oriba Bhagavant Maan ki polling agent oiramki. Russia amasung Ukraine gi lan maraksida Europe ki hanagi amadi haujiksu politician oriba kayana Ukraine gi President Zelensky bu English ngani kunithoi gi Nobel Peace Prize ki oina nominate taunanaba Norwegian Nobel Committee da haijarakle. Makoina nomination gi thorang March kuntramathoi fawba sangdokpinabasu committee asida makhatana haijarakle. Ukraine Air Force na Russian aerial unit yamdrabada taramari manghankhre haina claim tawrakle. Landa leikidraba Russia gi lanmi singi hakchang lawshanabagi matangda Russia da khanghankinaba Ukraine na Red Cross ta haijarakre. Mariupol Hospital da Russian force na anaba singbu hostage oina sizinari asu hairi. Cheragasida WHO gi maikidagi Ukraine gi mathakta landaba haurakpadagi Russia na medical institution singda nipu humdoirak landarakre. Medical facility da landaba haibasi international human law bu khongoinabani hanasu WHO na kanna pendaba phongdorakre. Maragasida US na Ukraine lanasida Russia da military mateng pidanaba China da warning tawrakle. Putin bu war criminal ni amadi mihatpa detector haina kauraduna karigumba Russia da military mateng pangba thoklabadi China bu matik chaba cherak pigani haina US Secretary of State Anthony Blinken na hairakre. China na Ukraine lana sida sinanabagi damak military kusukulai sing pishinduna Russia bu hakthengnana mateng pangnanaba hotnabagi thong asi tasengna pende haina su Blinken na makhatana pendaba phongdorakhe. Nakalamaramda US President na Putin bu war criminal amadi tasengna namthak tawba mini haikiba wangang adu kaidongaida yaba ngamloi amadi ngakpifam thoktaba wangang ni haina Russia na hairakle. Malem asida mahaki bomb na mioi lising kaya hatkraba mioi aduna nganglakpa wangang asi ngakpiningai oide hainasu Putin gi wangang loi Dmitry Peskov na pendaba phongdorakle.
White House tagi ngasi official thorakpa chirol amagi matungina Indian American Public Health expert Dr. Ashish Jha lagliba April tha asidagi hona US President Joe Biden gi COVID-19 response coordinator oiragani lauthokre. President Joe Biden na Dr. Jha America da laiba top public health experts singi manungda amani haina thagat kibaga loidana mahaki miyam mamangda mong hadaba amadi haisingba matau adugidamak American singna yamnamak masak khangba masak naraba doctor amani haina so Biden na thagat pa phongtokhi. Russia na Ukraine da hogzigoriba humanitarian situation asigi mathakta vote pinanabagi Russia na kaukiba du support watli haiba khangbadagi Russia masana lephanjakre madugi mahutta lan na chahatlaba Ukraine da America gi bio laboratories kaya lairiba sigi matangda khananaba emergency meeting amasu kaukre hogzik lariba phim asida Russia na semkiba draft adugi matangda vote tongnabagi hairoi adubu draft resolution adudi withdraw toroi haina Russia gi permanent representative to the UN Vasily Novenziana hairakli aroi bidanga sigi tentakpa maroiba pao khara Assam dagi makok thongba businessman ni hainariba Suresh Prithani ngasi heart attack tawbadagi laikhidre Guwahati ki iconic project ni haina khangnariba GS Road lairiba City Center Mall sabagi damak miyamna sakhangnariba Brahmaputra Infrastructure Limited ki director ne Suresh Prithani Yamnamak angakpa moongda Assam gi Kamrup district ki manung channa Guwahati ki manak nakna Soigao police station ki manung channa mangkhigadra haina mi painariba langja asiba chawrakna chama henna phangkhre aduga langja kayamrum amana yamnamak aruba phibamda naduna leiramba thingnakhi hairi Silong sahar da lambi chinbagi chang hengalakliba sida miteng thamlaga khajik komthogananabagi damak Meghalaya lengakna yamna thunamak sahar sida odd even formula chatnahalagani haire BJP ki Central Schemes Monitoring and Vigilance Cell na Lengpui Airport ta hauzik kanna sabagi thabak chathariba structure wall ninkharagliba sigi dai PWD Minister Joram Thangana pugadabani hairakli Uttar Pradesh ki CM Yogi Adityanath na Assam dagi pukhiba samugandar macha ani Gorakhpur Zoo da tarhan okre Mata Vaishno Devi yatra gi damak fake helicopter ticket yonba gang khutpu amana Jammu Sagar police na thugai khibaga loinana chenaba marisu phare akanba lana masung Russia gi matakta sanction kya thamjilba sigi marakta IOC gi mathangda Hindustan Petroleum na so discount rate ta Russian crude oil barrel million ani laikre Cape Saharda residential building amada Russia na rocket attack tawbadagi miyamna ikai khumnajaba Ukrainian actress Oksana Savetas laikhidre mahak masagi chahi 68 sukre Yauksang kumai gi hek mangoinana Dhaka gi Skon Radhakanta mandir da kaihenba miyoi chani mukna landarak padagi bhakta ahum asoga panangkre Skon mandir thugairambaga loidana lut tawkhi so haire Indiana sel thungi phibam yamnamak phatriba yumlo nariba leibak Sri Lanka da $1 billion amagi concessional credit facility piragani UN Security Council na Taliban na panba Afghanistan ga formal mari thamnanabagi ayaba pikre Ukraine Russian lana sida hauzik phawda angang chama henna laikhidre sibagi chang masidagi yamnamak hengalakini so hairi Chinese President Xi Jinping na US President Joe Biden ga ngasi telephone gi khuthangda wari sanagadori Russia amadi Ukraine land gi matung ahan boina luchingba ani ase wari sanagadori bane thangna na mangarak suboina Finland na malem gi khwaidagi nungaiba santi leiba leibak ama haibadu handaksu amuk oikhre Albania da NATO gi technical base oiragani base asi inglisingani kulhumdoi dagi operation oiragani hairi Malemgi khwaidagi naha oriba democracy lebak singi manungda moriba East Timor da President Mikhail gi vote khomba kanna chathari amadi Amazon da mangkiba angang sing thamagi matungda phangkhre u kakpa miyo yamana angang sing asi phanglakibane ngasi gi Arambai News Guwahati da Maitelon gi pau sandok jaba matang se loisin jabaga loinana tabiriba singbo amka so hana khurumjari